ꯈꯨꯠꯁꯦ ꯈꯨꯠꯁꯦ ꯑꯝꯇ ꯌꯦꯡꯉꯨ ꯉꯔꯥꯡ ꯐꯤ ꯃꯆꯨ ꯁꯪꯉꯨꯕꯒꯤ ꯒꯣ ꯌꯥꯗ꯭ꯔꯕ ꯑꯩ ꯕ꯭ꯂꯣꯛ ꯇꯧꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯑꯗꯩꯅꯦ ꯑꯩꯁꯨ ꯋꯥꯁꯨ ꯋꯥꯔꯦ ꯑꯩ ꯈꯤꯇꯪ ꯊꯨꯡꯉꯦ ꯑꯗꯒꯤ ꯀꯣꯛꯁꯨ ꯌꯥꯝ ꯆꯤꯛꯑꯦ ꯑꯗꯨꯒ ꯅꯍꯥꯟꯒꯤ ꯃꯄꯥꯟ ꯊꯣꯛꯎꯗꯕꯩꯀꯣ ꯉꯁꯤ ꯈꯤꯇꯪ ꯊꯣꯛꯂꯛꯄꯒꯤ ꯏꯁꯥꯗ ꯌꯥꯝ ꯋꯥꯏꯑꯦꯕ ꯁꯛꯁꯨ ꯑꯝꯇ ꯌꯦꯡꯉꯨ ꯄꯠꯂꯦ ꯆꯥꯛꯁꯨ ꯂꯥꯛꯑꯝꯃꯦ ꯆꯥꯛꯁꯨ ꯆꯥꯗ꯭ꯔꯤ ꯑꯗꯨ ꯃꯊꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯗꯣ ꯅꯨꯃꯤꯠ ꯑꯃꯇꯪꯅꯦꯕ ꯑꯩꯅ ꯂꯩꯔꯝꯗꯣꯏꯁꯦ ꯒꯨꯍꯥꯇꯤꯗ ꯑꯣꯟꯂꯤ ꯐꯣꯔ 1 day ꯑꯗꯣ ꯑꯩꯅ ꯉꯁꯤ ꯅꯨꯃꯤꯠꯁꯦ ꯀꯩꯀꯩ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯁꯨꯝ ꯃꯌꯥꯝꯗꯣ ꯎꯠꯂꯛꯀꯦ ꯋꯥꯔꯦ ꯂꯣꯏꯗꯤ ꯂꯣꯏꯔꯦꯍꯦ ꯄꯦꯖ ꯌꯥꯝ ꯌꯥꯝꯕꯅꯦ ꯌꯦꯡꯉꯣ ꯈꯨꯁꯥꯡ ꯑꯃ ꯂꯣꯏꯗꯤ ꯂꯣꯏꯔꯦ ꯑꯁ ꯁꯤꯗꯧꯔꯦ ꯋꯥꯕꯗ ꯆꯥꯏꯔꯤꯕ ꯈꯨꯠꯆꯥꯏꯁꯦ ꯑꯝꯇ ꯌꯦꯡꯉꯣ ꯑꯩ ꯉꯁꯥꯏꯗꯩ ꯇꯨꯝꯗ꯭ꯔꯦ ꯑꯩ ꯁꯤꯗꯧꯔꯦ ꯋꯥꯕꯗ ꯆꯥꯛꯁꯨ ꯆꯥꯗ꯭ꯔꯤ ꯇꯨꯝꯁꯨ ꯇꯨꯝꯗ꯭ꯔꯤ ꯈꯤꯇꯪ ꯑꯦꯛꯖꯥꯝ ꯂꯣꯏꯕꯗ ꯉꯥꯏꯔꯤꯕꯀꯣ ꯑꯗꯨꯒꯤ ꯇꯨꯝꯃꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯧꯖꯤꯛ ꯇꯨꯝꯃꯅꯤ ꯇꯨꯝꯕ ꯌꯥꯕ ꯁꯤꯃꯥ ꯉꯥꯏꯍꯥꯛ ꯌꯦꯡꯉꯒ ꯇꯨꯝꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯅꯤ ꯑꯗꯨꯒ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯛ ꯆꯥꯕ ꯆꯠꯂꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯇꯨꯝꯕ ꯍꯧꯒꯠꯂꯦ ꯁꯤꯗꯧꯔꯦ ꯋꯥꯔꯦ ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯏꯌꯦ ꯒꯨꯍꯥꯇꯤꯁꯦ ꯌꯦꯡꯉꯣ ꯅꯨꯡꯁꯥ ꯈꯨꯁꯥꯁꯦ ꯃꯄꯥꯟ ꯊꯣꯛꯅꯤꯡꯗꯦ ꯅꯨꯡꯁꯥ ꯈꯨꯁꯥꯗꯣ ꯑꯩ ꯇꯨꯝ ꯍꯧꯒꯠꯂꯦ ꯁꯛꯁꯦ ꯑꯝꯇ ꯌꯦꯡꯉꯣ ꯌꯥꯗ꯭ꯔꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯂꯣꯏꯁꯜꯂꯨꯈꯤꯒꯦ ꯏꯔꯨꯖꯊꯣꯛꯑꯒ ꯍꯥꯏꯐꯦꯠꯇꯪ ꯊꯣꯛꯈꯤꯒꯦꯕꯀꯣ ꯑꯩ ꯀꯩꯅꯣꯁꯨ ꯇꯦꯁꯁꯨ ꯇꯧꯒꯗꯕ ꯂꯩꯕ ꯑꯗꯨꯀꯣ ꯃꯤꯁꯨ ꯑꯃꯨꯛ ꯎꯅꯒꯗꯕ ꯂꯩꯕ ꯑꯗꯨꯅꯦ ꯈꯨꯠꯁꯤꯁꯨ ꯌꯥꯗ꯭ꯔꯦ ꯀꯣ ꯌꯥꯗ꯭ꯔꯦ ꯍꯥꯏꯕ ꯑꯗꯨꯅꯦ ꯑꯗꯣ ꯆꯦꯟꯖ ꯇꯧꯔꯛꯑꯅꯤꯀꯣ ꯃꯊꯪꯗ ꯂꯣꯏꯔꯦ ꯑꯩꯗꯣ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯁꯦꯠꯂꯦ ꯁꯥꯕꯁꯨ ꯌꯥꯝ ꯁꯥꯏꯕꯀꯣ ꯀꯥꯏꯗꯅꯣ ꯁꯤꯒꯦ ꯇꯧꯋꯦ ꯁꯥꯕꯗ ꯌꯥꯝ ꯁꯥꯏꯌꯦ ꯌꯥꯝ ꯁꯥꯏꯌꯦ ꯌꯥꯝ ꯁꯥꯏꯌꯦ ꯌꯥꯝ ꯁꯥꯏꯌꯦꯗꯤ ꯌꯥꯝ ꯊꯤꯅ ꯁꯥꯏꯌꯦ ꯑꯗꯨꯒꯤ ꯑꯩꯁꯦ ꯉꯁꯥꯏꯅ ꯂꯣꯏꯁꯟꯕ ꯂꯣꯏꯔꯦꯕꯀꯣ ꯂꯣꯏꯁꯟꯕ ꯂꯣꯏꯔꯦ ꯑꯩꯁꯦ ꯍꯣꯏ ꯂꯣꯏꯁꯟꯕ ꯏꯔꯨꯖ ꯃꯥꯏꯊꯔꯒ ꯐ꯭ꯔꯦꯁ ꯑꯞ ꯇꯧꯔꯦ ꯐ꯭ꯔꯦꯁ ꯑꯞ ꯇꯧ ꯂꯣꯏꯔꯒ ꯑꯩꯁꯦ ꯊꯕꯛꯇ ꯆꯠꯊꯣꯛꯀꯦ ꯇꯧꯕꯅꯦ ꯑꯗ ꯏꯇꯣꯟꯗꯁꯨ ꯑꯣꯏꯕꯒ ꯅꯨꯡꯁꯥꯒ ꯁꯥꯕꯅꯦ ꯅꯨꯡꯁꯥꯁꯨ ꯌꯥꯝ ꯁꯥꯏꯕ ꯃꯅꯨꯡꯗꯇꯪ ꯂꯩꯔꯒꯁꯨ ꯌꯥꯝ ꯁꯥꯏꯕ ꯑꯗꯨꯅꯦ ꯏꯔꯨꯖꯕꯗꯐꯥꯎ ꯌꯨꯝꯗꯗꯤ ꯑꯁꯥꯕ ꯅꯠꯇꯅ ꯏꯔꯨꯖꯗꯦꯕꯀꯣ ꯁꯤꯗꯗꯤ ꯑꯏꯪꯕꯅ ꯏꯔꯨꯖꯩꯅ ꯍꯥꯏꯕ ꯌꯥꯝ ꯊꯤꯅ ꯁꯥꯏꯌꯦ ꯑꯗꯨꯒꯤ ꯑꯩꯗꯤ ꯁꯟꯁꯀ꯭ꯔꯤꯟꯁꯨ ꯄꯨꯔꯛꯇꯕ ꯃꯥꯏꯁꯨ ꯁꯟꯁꯀ꯭ꯔꯤꯟꯁꯨ ꯑꯝꯇ ꯇꯩꯗ꯭ꯔꯦ ꯀꯩꯅꯣ ꯉꯥꯛꯇꯪ ꯇꯩꯔꯦ ꯑꯩ ꯍꯦꯟ ꯀ꯭ꯔꯤꯝꯗꯨꯅꯦ ꯃꯥꯏꯗ ꯇꯩꯔꯤꯁꯦ ꯑꯩ ꯀ꯭ꯔꯤꯝ ꯄꯨꯔꯛꯄ ꯀꯥꯎꯔꯦꯕ ꯑꯗꯨꯒꯤꯅꯦ ꯑꯩ ꯐꯖꯅꯁꯨ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯍꯨꯃꯥꯡꯁꯨ ꯌꯥꯝ ꯁꯧꯋꯦ ꯁꯝꯁꯨ ꯀꯪꯕ ꯌꯥꯗ꯭ꯔꯦ ꯃꯅꯤꯟꯅ ꯑꯗꯨꯃꯥꯏꯅ ꯀꯪꯖꯔꯖꯅꯤꯅ ꯑꯗꯨꯅꯦ ꯈꯨꯠꯁꯨ ꯆꯨꯕꯗꯣ ꯈꯨ ꯌꯥꯗ꯭ꯔꯦꯕ ꯈꯨꯠ ꯆꯨꯕꯗꯣ ꯈꯨ ꯌꯥꯗ꯭ꯔꯦ ꯑꯗꯨꯒꯤ ꯌꯥꯝ ꯊꯤꯔꯦꯅ ꯃꯤꯅ ꯎꯕꯗ ꯇꯨꯀꯠꯆꯔꯅꯤꯅ ꯑꯩꯅ ꯅꯦꯜꯄꯣꯂꯤꯁ ꯁꯪꯖꯤꯟꯕꯅꯦ ꯉꯁꯥꯏꯗꯒꯤ ꯗꯤꯜꯂꯦ ꯂꯩ ꯑꯗꯨꯅꯦ ꯍꯣꯏ ꯍꯧꯖꯤꯛ ꯑꯩꯅ ꯆꯠꯇꯣꯏꯁꯦ ꯀꯣꯚꯤꯠ ꯇꯦꯁ ꯇꯧꯕ ꯆꯠꯂꯨꯗꯧꯕꯅꯦꯕꯀꯣ ꯑꯗꯣ ꯀꯥꯏꯗ ꯇꯧꯔꯨꯗꯣꯏꯅꯣ ꯍꯥꯏꯕꯗꯣ ꯑꯩ ꯈꯪꯗ꯭ꯔꯤꯕ ꯑꯦꯛꯖꯦꯛ ꯑꯗꯣ ꯑꯩ ꯑꯥꯗꯒꯤ ꯇꯧꯔꯛꯇꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯗꯨ ꯇꯧꯊꯣꯛꯎꯔꯅꯤ ꯑꯗꯨꯒ ꯑꯗꯨ ꯇꯧꯔꯒ ꯑꯩ ꯆꯥꯛꯁꯦ ꯌꯥꯝ ꯂꯥꯝꯃꯦꯕ ꯑꯩ ꯉꯁꯥꯏꯗꯤ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯑꯩꯁꯨ ꯉꯁꯥꯏ ꯍꯥꯏꯗꯨꯅꯤ ꯇꯨꯝ ꯑꯗꯨꯝ ꯂꯩꯌꯦꯕ ꯑꯩꯗꯣ ꯑꯗꯨꯒꯤ ꯆꯥꯛꯁꯨ ꯆꯥꯊꯣꯛꯎꯒꯦ ꯃꯩꯇꯩ ꯏꯟꯖꯥꯡ ꯅꯠꯇ꯭ꯔꯗꯤ ꯇꯜꯂꯦꯕ ꯑꯗꯨ ꯄꯨꯛꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯌꯥꯝꯅ ꯑꯗꯨꯒꯤ ꯃꯅꯤꯄꯨꯔ ꯕꯁꯇꯤꯗ ꯑꯣꯏꯅ ꯆꯥꯎꯔꯒꯦ ꯑꯗꯨꯅꯦ ꯏꯇꯣꯟ ꯑꯣꯏꯕꯒꯤ ꯌꯥꯝ ꯇꯟꯕꯅꯤꯀꯣ ꯑꯗꯨꯅꯦ ꯆꯥꯎꯔꯒꯦ ꯎꯠꯂꯛꯑꯒꯦꯀꯣ ꯂꯝꯕꯤꯗ ꯃꯇꯦꯛ ꯁꯨꯝ ꯎꯠꯂꯛꯀꯦꯕ ꯑꯗꯣ ꯑꯩꯁꯦ ꯃꯅꯤꯄꯨꯔ ꯕꯁꯇꯤꯗ ꯆꯥꯒꯦ ꯇꯧꯕꯅꯦ ꯃꯣꯏ ꯆꯥꯛ ꯐꯪꯕꯗꯣ ꯃꯩꯇꯩꯒꯤ ꯆꯥꯛ ꯐꯪꯉꯤꯗꯅ ꯑꯗꯣ ꯍꯧꯖꯤꯛꯇꯣ ꯃꯣꯏ ꯊꯣꯡ ꯑꯝꯇ ꯍꯥꯡꯅꯗ꯭ꯔ ꯃꯥꯜꯂꯦꯕ ꯑꯩ ꯐꯪꯗ꯭ꯔꯦꯕ ꯆꯥꯛꯇꯣ ꯑꯗꯨꯒꯤ ꯄꯜꯇꯟ ꯕꯖꯥꯔꯕꯨ ꯌꯧꯔꯦ ꯈꯪꯗꯦ ꯑꯩ ꯆꯥꯛ ꯆꯥꯅꯤꯡꯉꯦꯕ ꯌꯥꯝꯅ ꯆꯥꯛ ꯂꯥꯝꯁꯤꯜꯂꯦꯕ ꯉꯔꯥꯡꯗꯩ ꯆꯥꯛ ꯆꯥꯔꯛꯇꯕꯩ ꯑꯗꯣ ꯁꯤꯗ ꯑꯩꯅ ꯍꯦꯛ ꯆꯥꯕ ꯃꯐꯝ ꯑꯃ ꯂꯩꯌꯦ ꯑꯩꯅ ꯑꯁꯤꯗ ꯂꯥꯏꯔꯤꯛ ꯇꯝꯅꯤꯡꯉꯥꯏꯗ ꯆꯥꯕ ꯃꯐꯝ ꯑꯃ ꯌꯥꯝ ꯍꯥꯎꯕ ꯃꯐꯝ ꯑꯃ ꯂꯩ ꯑꯗꯨ ꯆꯥꯏꯌꯦ ꯑꯗꯨꯗ ꯆꯥꯒꯦ ꯇꯧꯔꯤ ꯑꯣꯔꯗꯔꯗꯤ ꯇꯧꯈ꯭ꯔꯦ ꯑꯩꯅ ꯍꯦꯛ ꯆꯥꯕ ꯑꯃ ꯂꯩꯌꯦ ꯑꯗꯨ ꯑꯣꯔꯗꯔ ꯇꯧꯔꯤ ꯎꯠꯂꯛꯀꯦ ꯃꯐꯝꯗꯣ ꯏꯇꯣꯟꯗꯅꯦ ꯆꯥꯗꯣꯏꯁꯦ ꯌꯥꯎꯗꯦ ꯈꯪꯉꯕ ꯁꯤꯗ ꯑꯣꯏꯅ ꯆꯥꯔꯦ ꯃꯣꯏꯒꯤ ꯐꯨꯗ ꯏꯁꯇ꯭ꯔꯤꯠꯇ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯆꯥꯐꯝꯅꯦꯕ ꯁꯤꯁꯦ ꯑꯩ ꯆꯤꯟꯁꯦ ꯌꯦꯡꯉꯣ ꯆꯦꯔꯦ ꯆꯠꯈꯥꯏꯔꯦ ꯃꯦꯠ ꯇꯩꯕꯒꯤꯅꯦ ꯃꯦꯠ ꯇꯩꯕꯒꯤ ꯑꯗꯨꯒꯅꯦ ꯑꯩꯅꯦ ꯄꯔꯁ ꯊꯥꯛꯄꯁꯦ ꯑꯗꯣ ꯑꯩ ꯂꯤꯞꯁꯇꯤꯛꯀꯁꯨ ꯂꯣꯏ ꯃꯦꯠ ꯑꯣꯏꯕꯒꯤ ꯂꯣꯏꯅ ꯆꯦꯈꯥꯏꯔꯦꯕ ꯑꯗꯣ ꯁꯥꯔꯦ ꯌꯥꯝꯅ ꯑꯩ ꯁꯝꯒ ꯊꯥꯗꯣꯛꯄ ꯉꯝꯗ꯭ꯔꯦ ꯑꯩ ꯄꯨꯡꯈꯠꯂꯛꯏ ꯉꯝꯗ꯭ꯔꯦ ꯌꯥꯝ ꯁꯥꯔꯦ ꯌꯥꯝ ꯊꯤꯅ ꯁꯥꯏ ꯑꯗꯒꯤ excuse me I can pay through Google Pay because I forgot my number ꯑꯩ ꯀꯩꯅꯣꯗꯣ ꯄꯩꯁꯥ ꯀꯩꯅꯣ ꯑꯩ ꯄꯔꯁ ꯀꯥꯎꯔꯝꯃꯤꯅꯦ ꯑꯩ ꯄꯔꯁ ꯑꯩ ꯕꯦꯛ ꯐꯥꯀꯥꯟꯗ ꯄꯔꯁ ꯌꯥꯎꯔꯝꯗꯦꯕ ꯈꯪꯕ꯭ꯔꯥ ꯑꯩꯒꯤ ꯁꯨꯞ ꯂꯥꯛꯑꯦ ꯑꯗꯣ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯆꯥꯔꯛꯀꯦ ꯌꯦꯟ ꯄꯣꯠ ꯆꯥꯕ ꯕꯤꯠ ꯌꯥꯝ ꯌꯥꯎꯗꯦ ꯃꯌꯥꯝ ꯆꯥꯃꯤꯟꯅꯒꯦ ꯁꯤ ꯍꯥꯎꯇꯕꯒꯨꯝ ꯇꯧꯕꯅꯤ ꯁꯤ ꯑꯃꯨꯕ ꯌꯥꯎꯔꯛꯏꯁꯦ ꯑꯩꯅ ꯈꯔ ꯍꯦꯟꯗꯕꯅꯦꯕ ꯍꯥꯎꯗꯦꯔ ꯈꯪꯗꯦ ꯑꯗꯣ ꯌꯦꯡꯁꯦ ꯃꯅꯝꯗꯤ ꯅꯨꯡꯁꯤꯌꯦ ꯃꯅꯝ ꯈꯨꯅꯨꯡꯁꯤ ꯑꯃ
Noise is mine, but don't have a variety of things that. But I don't worry, don't hold journey to don't hold set up for you. I don't hate the hinner. There was some company mail the wing white over all the game. I'm the man gang in a smile on gang as I'm on my hello. I just started me. I'm using my right now. I mean, what I'm not to lie on like. I don't see how can just say, you know, never. I know I'm pumped up and just never. I don't class hour, hello, putting a internal side in a see how can just say, I'm putting it mid the some local in a humber. I'm calling my can just come again. I'm so thank you. I for the word of I'm telling you, humber, see, you know, somehow, I see a child. How near me. I don't have to start take up here. See, from the birthday party, the children are turning Masani, I'm tired of my Iman game, a silly book. I'm for the total in the side, I'm tired of I'm leaving it. How jump power? I should jump power. Late walk about. I'm savage. I'm savage. Late walk about. Jabangam Jabba. You don't sabe. Munamuna Sabin for this mind of Tela Matangalora. I think it's there. When I see videos already in some way, I can't just say, Neha Mangasana. I don't see Talo Gulaga, right there. They were not on the Sendalam, the Nair, they give some Sendalam. Other labor bayan is Ubra, they say, I don't know putting in a model bottom from Ashida, Nile Horisubra. Asile Horise, Aina coming idiki. Aina heck coming idiki. I don't let her say any matung, say Maria say Marie Matungara, Silla is Aina, La Ganda, don't let him one. And you see how was volley have the quite college the level. Make an anthem the rubber would rent. Hona some set better. I labum to your air. None laughed on them never. I call them Japanese some pioneer, but you know, from your any like a converter. I had a put her there, get over there. Moido Google Pay accept all the work. I am the Oye book. Because you get a bomb to go, they be happy did not. Google Pay accept on my neighbor. Yore, yay. Yore, why? But after having hung down, I'm not to it. See where. What is it? Comment of the million Malta. Lift the cover again. Stay covering over. Nung tayo. Guwati na nung tare. Mapan kum daroge. Makha kum daroge. Mapan toke. Nung tap sino ay ing loy mapan sino manung din na om chak na ibo ko. Mapan toke. Ado video se. Isuyam nung ay badi oidre. Ayo masay di pin makada. Bật cũng lấy video anh mẹ nó sai và đi na con độ lột thôi lột phuli đầu lên và thì nó khai lấy chân mấy cái đấy nó sai được không thể chạy luôn mà xin nó chạm sai và anh máy tao với cái mắt tôi không có đầu độ còn nó xuôi mấy cái làm phăng tôi chắc những cái đấy là cái này nó bị âm tăng cái này bên này sụt cái chỉ nó không rẻ rồi chắc thuốc đấy vậy anh nó su ha na anh là lấy làm cái gì tôi phải chạy luôn đấy là máy nó chính chạy luôn bên này hoặc cái cái vậy nó không gan đã chạy này chắc cũng cha rồi vậy, mà sai cha của tôi thì đúng cũng thay đi một câu gì thế, anh tôi nên phải nghe hát lại cái tôi mà nghe hát lại cái này thì phải tôi phải như vậy, quá rồi biết chịu, mình có lúc cũng tận lại vậy, mình có lúc em xả mình có tông ngâm này là cái nó, anh đấy anh này masih some number today na sumay na masih kay tawag ito pa na kasi na hobo dilo bodo pa din nante na sum ay su ito anda pan ni hai na boring chu me ada sum blog sum namak pa ya blog sum hakchen ka ne bai na sum ay su namak tab su ku ye mi hôm ni muk lai thre nam da ba mai dai ne ti sum namak pa ne kai no sum taw ko pa taw duga sa bi sa ba ne kem su sa thok ni hai su taw de da na adu ne du ki to mani
ꯑꯗꯣ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕꯤꯔꯝꯃꯒꯗꯤ thanks for watching till the end. So let's see my next video. ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗꯗꯤ ꯑꯩ ꯑꯇꯣꯞꯄ ꯍꯣꯏ ꯈꯤꯇꯪ travel vlog ꯑꯣꯏꯅ ꯁꯨꯝ ꯇꯧꯔꯛꯀꯅꯤ. ꯁꯨꯃꯥꯏꯅ ꯌꯨꯝꯗ ꯇꯧꯕꯒꯤ vlogꯇꯤ ꯅꯝꯃꯛꯑꯔꯣꯏꯕ. ꯑꯗꯣ ꯁꯪꯗꯧ ꯃꯥꯟꯗ꯭ꯔꯦ. ꯑꯗꯨꯅ ꯑꯗꯣ ꯑꯩ ꯁꯤꯅ next dayꯅꯦꯕꯀꯣ. ꯑꯗꯨꯅꯦꯀꯩꯅꯣ ꯆꯠꯀꯗꯕꯅꯦꯕ ꯍꯧꯖꯤꯛꯁꯦ. ꯀꯩꯅꯣꯗ ꯃꯅꯤꯄꯨꯔ ꯕꯁꯇꯤ ꯆꯠꯂꯨꯗ ꯆꯥꯛ ꯆꯥꯒꯦ ꯇꯧꯕꯅꯦ. ꯑꯩꯗꯣ ꯉꯔꯥꯡꯗꯒꯤ ꯆꯥꯛ ꯂꯥꯝꯈꯠꯂꯛꯑꯕ ꯀꯩꯅꯣꯗꯣ ꯄꯨꯛꯇꯣ ꯂꯥꯝꯈꯠꯂꯛꯑꯦꯕ. ꯆꯥꯛ ꯆꯥꯗ꯭ꯔꯗꯤ ꯄꯨꯛ ꯊꯜꯂꯨ ꯌꯥꯗ꯭ꯔꯦ. ꯑꯗꯨꯅꯦ ꯆꯥꯛ ꯆꯠꯇꯣꯏꯅꯦ. ꯉꯔꯥꯡꯁꯨ ꯐꯪꯗꯕꯩ ꯆꯥꯔꯛꯇ꯭ꯔꯦꯗꯅ. ꯑꯗꯨꯅꯦ ꯑꯗꯨ ꯉꯁꯤꯗꯤ ꯐꯪꯕ ꯊꯣꯡ ꯍꯥꯡꯕ ꯌꯦꯡꯉꯨꯔꯒꯦ. ꯑꯗꯨꯒ ꯆꯥꯔꯨꯔꯒꯦ ꯃꯅꯤꯄꯨꯔ ꯕꯁꯇꯤ ꯀꯩꯒꯤ ꯑꯣꯏꯅ. ꯑꯗꯨꯒ ꯑꯗꯨ ꯃꯐꯝꯗ ꯌꯧꯔꯒ ꯃꯨꯜꯂꯛꯀꯦ. ꯑꯩ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ. ꯁꯟꯕ ꯂꯣꯏꯔꯦ. ꯌꯥꯝ ꯄꯨꯒꯦ ꯇꯧꯋꯦ. ꯁꯟꯕ ꯂꯣꯏꯔꯦ. ꯆꯥꯗꯣꯔꯦ. ꯉꯁꯤ ꯐꯪꯉꯝꯃꯦ ꯑꯃ ꯂꯩꯔꯦ.